ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔꯤ, ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯁꯥꯖꯧ ꯑꯃꯗꯤ ꯏꯕꯦꯝꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ 3 ꯄꯣꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒ ꯑꯇꯣꯝꯕꯒꯤꯒꯗꯤ ꯅꯨꯄꯤ ꯊꯤꯔꯤ꯫ ꯌꯥꯏꯃꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯄꯤꯕꯥꯍꯜꯅ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯃꯛ ꯊꯤꯔꯔꯣꯏꯒꯦ ꯍꯥꯏꯅ ꯈꯟꯅ ꯂꯩꯕꯅꯤ꯫ ꯃꯗꯨꯗ ꯏꯕꯦꯍꯜꯅ ꯂꯥꯎꯍꯠꯇꯨꯅ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯃꯈꯨꯠ ꯆꯥꯒꯗꯕꯤ ꯃꯃꯧ ꯑꯃ ꯊꯤꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯒꯗꯧꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯃꯇꯪꯒ ꯂꯨꯍꯣꯡꯂꯕꯗꯤ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯤ꯫ ꯏꯕꯨꯡꯉꯣ, ꯁꯦꯕꯥꯎ ꯆꯠꯄꯒꯤ ꯊꯕꯛ ꯑꯗꯨꯃꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯔꯒꯨꯝꯕꯅꯦꯕ꯫ ꯑꯋꯥꯡꯂꯣꯝꯒꯤ ꯏꯄꯟ ꯃꯪꯒꯤꯒꯤ ꯋꯥꯠꯂꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯈꯤꯒꯦ꯫ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯀꯩꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯉꯨ꯫ ꯊꯧꯗꯣꯛ ꯍꯦꯛ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯤꯊꯗꯅ ꯁꯦꯕꯥꯎ ꯄꯤꯕꯁꯦ ꯃꯤꯅ ꯀꯩꯁꯨ ꯐꯅ ꯍꯥꯏꯅꯔꯝꯃꯣꯏ꯫ ꯏꯃꯥꯅꯗꯤ ꯅꯍꯥꯟꯅ ꯆꯤꯊꯕ ꯌꯥꯗꯕ, ꯇꯧꯗꯕ ꯌꯥꯗꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯈꯜꯂꯒ ꯇꯧꯁꯦꯗꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ꯫ ꯅꯄꯥꯁꯤꯅ ꯍꯦꯛ ꯑꯅꯝ ꯀꯟꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯧꯕ ꯂꯣꯏꯔꯦ ꯀꯩ? ꯌꯥꯔꯦꯕ꯫ ꯍꯣꯏ ꯍꯩꯃꯩꯃ, ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯛꯂ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯕꯨ ꯏꯃꯥꯗ ꯄꯤꯈ꯭ꯔꯕꯗꯥꯏ? ꯍꯣꯏꯅꯦ ꯏꯃꯥꯗ ꯂꯩꯅꯦ꯫ ꯏꯃꯥꯅ ꯊꯝꯖꯤꯟꯕꯅꯤ, ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯍꯜꯂꯝꯃꯨ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯎꯔꯗꯨꯅ ꯍꯥꯏ, ꯊꯕꯥ, ꯆꯥ ꯈꯔ ꯑꯃꯨꯛꯇ ꯂꯣꯜꯂꯛꯎ꯫ ꯊꯕꯛ ꯁꯨꯔꯝꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯛꯏ, ꯈꯔ ꯄꯤꯊꯛꯈꯤꯒꯦ, ꯃꯈꯣꯏꯒꯤ ꯁꯦꯜꯁꯨ ꯄꯤꯈꯤꯒꯗꯕ꯫ ꯊꯕꯥ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨ ꯏꯃꯦꯡ ꯃꯦꯡꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯑꯩ ꯍꯛꯆꯥꯡ ꯑꯁꯤ ꯈꯤꯔꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯥꯗꯣ ꯑꯩ ꯂꯣꯟꯕ ꯉꯝꯃꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯐꯠ ꯆꯪꯈꯤ꯫ ꯏꯕꯦꯝꯍꯜꯅ ꯃꯆꯤꯟꯗ ꯍꯥꯏꯖꯩ, ꯅꯥꯅꯦꯕ, ꯅꯥꯔꯛꯀꯅꯤ ꯌꯥꯝꯅ꯫ ꯃꯃꯧ ꯅꯨꯄꯤ ꯌꯥꯏꯃꯗꯣ ꯑꯗꯨꯕꯨ ꯇꯥꯅꯕ ꯑꯃꯨꯛ ꯍꯥꯏ, ꯏꯃꯧ ꯌꯥꯏꯃ, ꯂꯩꯔꯤ, ꯍꯩ, ꯆꯥ ꯈꯔ ꯑꯃꯨꯛꯇ ꯂꯣꯜꯂꯣ ꯂꯥꯎ, ꯃꯤ ꯂꯥꯛꯏ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯅꯤ ꯂꯩꯔꯤ꯫ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯊꯧꯗꯥꯔꯛꯄꯗꯨꯗ ꯃꯈꯣꯜ ꯑꯗꯨ ꯏꯃꯦꯡ ꯃꯦꯡꯊꯅ, ꯏꯃꯥ, ꯑꯩ ꯑꯉꯥꯡ ꯁꯨꯝꯃꯤꯌꯦ, ꯐꯔꯛ ꯇꯥꯅꯤ꯫ ꯄꯥꯈꯨꯝ ꯑꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ ꯏꯕꯦꯝꯍꯜ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯒ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯄꯤꯕꯥꯍꯜ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ, ꯏꯃꯥ, ꯅꯪꯕꯨ ꯀꯨꯏꯃꯟꯈ꯭ꯔꯦꯗ, ꯑꯉꯥꯡꯁꯤꯡꯁꯦ ꯈꯔ ꯊꯨꯔ ꯃꯥꯜꯂꯤ, ꯆꯠꯂꯒꯦ ꯍꯥꯏꯔꯤ꯫ ꯍꯣꯏ, ꯏꯃꯥꯅ ꯃꯈꯣꯏꯁꯦ ꯆꯥ ꯂꯥꯡ ꯈꯔ ꯊꯛꯈꯤꯁꯅꯨ ꯍꯥꯏꯗꯅ ꯇꯧꯕ꯫ ꯍꯧꯖꯤꯛꯄꯨ ꯏꯃꯥꯅ ꯑꯃꯨꯛꯃꯗꯨ ꯂꯣꯟꯈꯤꯗ꯭ꯔꯣ? ꯂꯩꯔꯤꯕ ꯅꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯤꯗ ꯍꯥꯏꯕꯅꯤ, ꯑꯃꯠꯇ ꯌꯥꯗꯦ ꯇꯧꯔꯤꯕꯁꯦ꯫ ꯇꯣ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯍꯦꯛꯇ ꯇꯧꯔꯅꯤꯕ꯫ ꯑꯩꯕꯨ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯉꯥꯡꯕꯗ ꯃꯥꯡꯒꯗꯕ ꯋꯥꯗꯤ ꯈꯛ ꯍꯥꯏꯒꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯌꯥꯔꯤꯁꯦ, ꯂꯥꯛꯑꯣ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯜꯗ ꯊꯣꯛꯃꯤꯟꯅꯩ꯫ ꯏꯕꯦꯝꯍꯜꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯁꯦꯜ ꯄꯤ꯫ ꯏꯆꯥꯁꯤꯡꯅ ꯍꯣꯠꯅꯕꯤꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯁꯦ, ꯅꯈꯣꯏꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨ ꯁꯦꯜ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯄꯤꯕꯥꯍꯜꯅ ꯃꯃꯥꯗ ꯍꯥꯏ, ꯑꯩꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯕ ꯇꯜꯂꯤ, ꯅꯨꯄꯤ ꯊꯤꯕ ꯇꯜꯂꯤ ꯍꯥꯏꯔꯤꯕꯁꯦ ꯍꯌꯦꯡ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯇꯧꯔꯛꯀꯗꯕ ꯑꯣꯏꯔꯛꯀꯗꯕ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯒꯤ ꯈꯟꯕ꯫ ꯍꯩ, ꯃꯗꯨꯕꯨ ꯋꯥꯔꯗ? ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯣ, ꯏꯃꯥꯅ ꯉꯝꯗꯕ ꯃꯇꯥꯡ ꯇꯥꯟꯖꯥꯁꯨ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯃꯇꯧꯁꯤꯡ ꯑꯁꯦ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯃꯈꯣꯏꯅꯒꯅꯦ ꯂꯝ ꯍꯦꯟꯕ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯏꯃꯥ ꯂꯩ, ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯕꯛ ꯑꯣꯏꯅ ꯇꯧ꯫ ꯂꯩꯔꯤꯕ ꯏꯅꯥꯎ ꯑꯅꯤꯁꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯈꯔ ꯌꯥꯎꯔꯝꯕꯅꯤ꯫ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ ꯌꯥꯎꯈꯤꯗꯕ, ꯊꯕꯛ ꯂꯩ ꯍꯥꯏꯗ꯫ ꯁꯤꯁꯨ ꯏꯃꯥ, ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯤꯕꯅꯤ꯫ ꯍꯩ, ꯚꯥꯞ ꯐꯅꯨ, ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯤꯡꯅꯩ ꯍꯥꯏꯕꯅꯤꯕ꯫ ꯌꯥꯔꯦ ꯃꯤ ꯅꯪꯕꯨ, ꯅꯨꯄꯤꯗꯧꯅ ꯃꯁꯤ, ꯆꯠꯂꯨ, ꯊꯕꯛ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯄꯤꯕꯥꯍꯜ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯏꯕꯦꯝꯍꯜꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯖꯩ, ꯏꯃꯨꯡ ꯑꯁꯤꯗ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯡꯁꯤꯠ ꯑꯃ ꯀꯟꯅ ꯁꯤꯠꯀꯠꯂꯛꯏꯌꯦ ꯇꯧꯔꯤꯁꯦ꯫ ꯏꯆꯥ ꯄꯤꯕ ꯉꯥꯛꯇ ꯄꯥꯝꯂꯨꯕ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯁꯣꯏꯔꯣꯏ ꯀꯣꯛꯆꯥꯎꯕꯤ ꯀꯥꯕ꯫ ꯃꯧ 3, ꯂꯥꯟꯐꯝ 3 ꯍꯥꯏꯕꯗꯣ ꯊꯣꯛꯇꯧꯔꯤꯕꯅꯤ ꯌꯦꯡꯉꯨ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯕꯦꯝꯍꯜꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯒꯤ ꯂꯣꯟꯆꯠ ꯑꯁꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯦꯛꯇ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗꯦ꯫
ꯃꯈꯣꯏꯅ ꯊꯣꯛꯄ ꯍꯦꯛꯇ ꯃꯆꯤꯜ ꯈꯨꯝꯂꯛꯀꯅꯤ꯫ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯥꯎꯅꯒꯗꯕꯒꯤ ꯃꯍꯨꯠ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯖꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯩ꯫ ꯍꯟꯗꯛ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯜ ꯂꯥꯡꯂꯛꯂꯤꯕꯁꯤꯗ ꯃꯧ ꯑꯅꯤꯗꯨ ꯊꯕꯛ ꯈꯔ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯁꯤ ꯏꯕꯦꯝꯍꯜꯅ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯧ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯇꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯔꯤ꯫ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯅꯗꯕ ꯃꯇꯝꯅꯤ꯫ ꯂꯥꯏꯔꯤꯛꯅ ꯏꯟꯁꯥꯡ ꯁꯦꯝꯃꯤ꯫ ꯈꯥꯃꯦꯟ ꯑꯁꯤꯕꯨ ꯌꯥꯔꯗ꯭ꯔꯣ ꯁꯤꯕꯨ? ꯂꯣꯏꯅ ꯑꯗꯨꯝ ꯁꯦꯝꯃꯨ ꯀꯩꯅꯣ ꯏꯆꯦ ꯌꯥꯏ꯫ ꯑꯣ ꯃꯕꯨꯛ ꯆꯥꯎꯕ ꯉꯥꯛꯇꯅꯤ, ꯌꯥꯝꯅ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ꯫ ꯑꯗꯣ ꯏꯅꯥꯎ, ꯑꯩꯈꯣꯏ ꯑꯅꯤ ꯋꯥ ꯈꯟꯅꯒꯗꯕꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ꯫ ꯃꯈꯣꯏ ꯑꯇꯩꯒꯗꯤ ꯑꯝꯇ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯃꯨꯛ ꯋꯥꯠꯂꯤꯒꯦ ꯍꯥꯏꯁꯤ ꯏꯆꯦ ꯌꯥꯏ? ꯏꯆꯦ ꯌꯥꯏꯅ ꯍꯧꯗꯣꯔꯛꯇꯨꯅ ꯏꯇꯩ ꯑꯍꯜꯒꯤ ꯂꯨꯍꯣꯡꯒꯗꯧꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯁꯤ ꯁꯤꯒꯤ ꯃꯌꯥꯝ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯊꯕꯛ ꯇꯧꯗꯅ ꯂꯩꯔꯤ꯫ ꯑꯃꯨꯛ ꯃꯈꯥ ꯀꯩ ꯋꯥꯠꯂꯤꯒꯦ? ꯍꯣꯏ ꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯀꯩꯅꯣꯝ ꯇꯧꯏꯗ꯫ ꯑꯩꯅ ꯏꯟꯁꯤꯟꯗꯨꯅ ꯅꯪꯁꯦ ꯊꯕꯛ ꯑꯝꯇ ꯇꯧꯍꯟꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯀꯥꯏꯗꯦ ꯍꯥꯏꯅꯤ꯫ ꯏꯃꯥꯈꯣꯏꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯐꯠꯇꯅ ꯂꯧꯈꯤꯅꯤ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯧꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯊꯕꯛ ꯇꯧꯖꯧ, ꯃꯌꯥꯝ ꯇꯧꯅꯔꯤꯕꯁꯤꯗ ꯌꯥꯎꯔꯨꯁꯨ꯫ ꯑꯦ ꯀꯗꯥꯏꯗꯒꯤ ꯏꯆꯦ, ꯉꯝꯖꯔꯣꯏ ꯑꯩ꯫ ꯃꯈꯣꯏꯒꯤ ꯊꯕꯛꯀ ꯑꯃꯠꯇ ꯌꯥꯎꯕ ꯑꯩ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯅ ꯊꯣꯛꯄ ꯃꯔꯥꯏꯅ ꯇꯧꯖꯁꯅꯤ, ꯏꯆꯦꯁꯨ ꯌꯥꯎꯔꯨꯅꯨ꯫ ꯍꯣ ꯑꯗꯨꯕꯨꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯟꯁꯤꯜꯂꯒ ꯊꯕꯛ ꯇꯧꯗꯕ, ꯊꯕꯛ ꯂꯩꯊꯣꯛꯄ ꯀꯥꯏꯗꯤ ꯇꯥꯍꯟꯒꯅꯣꯕ꯫ ꯌꯦꯡꯉꯨ, ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯥꯟꯅ ꯂꯨꯍꯣꯡꯈꯤꯗꯣ꯫ ꯅꯪ ꯑꯃꯨꯛ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯣꯠꯅꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯈꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯉꯝꯂꯔꯣꯏ꯫ ꯊꯕꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ, ꯑꯗꯣ ꯏꯆꯦ, ꯂꯥꯛꯀꯗꯧꯔꯤꯕ ꯃꯧ ꯑꯁꯦ ꯑꯉꯥꯡꯅꯤꯀꯣ꯫ ꯑꯩꯅ ꯆꯍꯤ 3 ꯍꯜꯂꯤꯁꯤ꯫ ꯑꯉꯥꯡ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯆꯦꯍꯜ ꯀꯥꯏꯅ ꯀꯧꯗꯧꯔꯤꯅꯤꯀꯣ꯫ ꯑꯁ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ꯫ ꯏꯆꯦ ꯌꯥꯏꯕꯨ ꯍꯩꯅꯒꯗ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯍꯩꯅꯗꯣꯏꯅꯣꯗ, ꯑꯩꯁꯨ ꯈꯜꯂꯤꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯍꯟꯗꯣꯏꯁꯤꯅ ꯆꯍꯤ 5, ꯉꯔꯥꯡꯒꯤ ꯉꯈꯥꯅꯤ ꯍꯥꯏꯕ꯫ ꯀꯣꯛ ꯏꯇꯩꯁꯦ ꯃꯌꯨꯝ ꯄꯥꯟꯗꯕꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯟꯗꯕꯤ ꯂꯩꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯇꯨꯡꯗ ꯏꯆꯦꯒ ꯑꯩꯈꯣꯏꯅꯤꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯗꯣꯏꯅꯤ꯫ ꯍꯣꯏ ꯑꯗꯨꯅꯤ, ꯀꯥꯟꯅꯕ ꯃꯌꯥꯝ ꯐꯪꯗꯣꯏꯅꯤ ꯍꯌꯦꯡ ꯇꯨꯡꯗ꯫ ꯑꯗꯨꯗ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ, ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯁꯦ ꯑꯍꯩ ꯑꯄꯥ ꯁꯥꯗꯨꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯃꯗꯤ ꯃꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯗꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯅ ꯍꯦꯛ ꯁꯤꯟꯗꯅ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯂꯤꯕ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯕꯨ ꯍꯦꯛꯇ ꯍꯥꯏꯔꯨꯔꯤꯕ꯫ ꯍꯥꯏꯒꯦ ꯍꯥꯏꯔꯕꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯒꯤ ꯆꯍꯤ ꯑꯁꯤ ꯌꯦꯡꯂꯒ ꯍꯥꯏꯌꯨꯗꯅ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯨꯝꯍꯩ ꯍꯧꯖꯤꯛ꯫ ꯏꯃꯥꯅ ꯑꯩꯈꯣꯏꯅꯤꯕꯨ ꯀꯌꯥ ꯌꯥꯗꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯕꯅꯤ꯫ ꯏꯆꯦ ꯌꯥꯏ, ꯁꯣꯏꯗꯅ ꯌꯦꯡꯉꯨ, ꯌꯥꯝꯅꯅꯦ ꯂꯨꯅ ꯆꯥꯅ ꯇꯧꯔꯛꯀꯅꯤ꯫ ꯑꯩꯗꯤꯅꯦ ꯃꯤꯠ ꯌꯥꯝ ꯅꯥꯗꯧꯔꯤ꯫ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯁꯨ ꯊꯣꯡꯕ ꯂꯦꯞꯇꯦ꯫ ꯂꯥꯏꯔꯤꯛꯅ ꯑꯃꯨꯛ, ꯍꯣ ꯂꯨꯅ ꯇꯧꯒꯦꯔꯥ ꯊꯤꯅ ꯇꯧꯒꯦꯔꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯅꯥꯆꯨꯡꯕꯤꯗꯤꯌꯦ꯫ ꯃꯈꯣꯏꯅꯤꯒꯤ ꯃꯁꯛ ꯎꯅꯤ ꯈꯟꯕꯗꯅꯤ ꯑꯩꯅ ꯂꯥꯏꯃꯟ ꯀꯥꯡꯉꯤꯁꯤ꯫ ꯏꯆꯦ ꯌꯥꯏ, ꯏꯆꯦ ꯌꯥꯏꯅ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯗꯤ ꯋꯥ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯆꯦ ꯌꯥꯏꯗ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯀꯩ ꯋꯥꯅꯣꯅꯦ? ꯇꯞꯅ ꯍꯥꯏ꯫ ꯑꯩꯈꯣꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯣꯉꯥꯟꯅ ꯆꯥꯗꯣꯏꯅꯣ? ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯇꯣꯉꯥꯟꯅ ꯆꯥꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤꯗ꯫ ꯌꯨꯝꯒꯤ ꯏꯃꯥꯒꯁꯨ ꯋꯥꯁꯦ ꯑꯩ ꯇꯥꯟꯅꯩꯌꯦ꯫ ꯏꯃꯥꯅ ꯍꯥꯏꯕꯗ ꯏꯇꯩ ꯑꯁꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯆꯥꯕꯅ ꯐꯩ ꯍꯥꯏꯌꯦ꯫ ꯍꯥꯏꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ, ꯏꯇꯩꯒꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯋꯥꯁꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯗꯤ ꯍꯧꯗꯣꯛꯂꯁꯦ꯫ ꯇꯣꯉꯥꯟꯅ ꯆꯥꯔꯗꯤ ꯄꯨꯟꯅ ꯆꯥꯁꯤꯀꯣ ꯏꯆꯦ꯫ ꯏꯆꯦ ꯃꯊꯟꯇ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯒ ꯑꯩꯅ ꯃꯈꯣꯏꯒ ꯄꯨꯟꯗꯨꯅ ꯂꯩꯍꯧꯕꯗꯤ ꯑꯩ ꯉꯝꯖꯔꯣꯏ꯫ ꯇꯣꯟꯗꯣꯟꯕꯒ ꯅꯇꯩꯌꯥꯏꯃꯒꯁꯦ ꯍꯥꯟꯅꯗꯤ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯅꯤꯡꯂꯝꯗ꯭ꯔꯥ? ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛꯁꯦ ꯇꯧꯔꯤꯕꯅꯤ꯫ ꯅꯆꯦ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯅꯪꯁꯨ ꯇꯣꯟꯗꯣꯟꯕꯗ ꯏꯟꯁꯤꯜꯂꯒ ꯊꯕꯛ ꯇꯧꯕ ꯂꯦꯞꯈ꯭ꯔꯦꯗꯅ꯫ ꯊꯕꯛꯅꯦ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯅꯔꯤꯕꯁꯤꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯩꯗꯤꯅꯦ ꯏꯆꯦ ꯌꯥꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯏꯆꯦ ꯌꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕ ꯋꯥꯁꯦ ꯑꯩꯒꯤ ꯐꯒꯗꯕ ꯀꯥꯟꯅꯒꯗꯕ ꯋꯥ ꯉꯥꯛꯇ꯫ ꯍꯣ ꯐꯕꯅꯦ ꯑꯩꯗꯤ꯫ ꯑꯗꯣ ꯑꯩ ꯐꯩ ꯍꯥꯏꯁꯦ ꯃꯤꯒꯤ ꯃꯈꯥꯗꯤ ꯄꯣꯜꯂꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯧ ꯑꯁꯤꯗ ꯑꯩꯅ ꯐꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯌꯦꯡꯉꯨ, 5ꯅꯤ ꯆꯥꯛꯀꯧꯕ ꯍꯦꯛ ꯂꯣꯏꯕꯒ 2-3 ꯂꯩꯔꯒ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥꯐꯝ, ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯃꯃꯩ ꯃꯀꯣꯛ ꯈꯪꯍꯜꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯑꯩꯁꯨ ꯏꯆꯦ ꯌꯥꯏꯒꯤ ꯇꯨꯡ ꯏꯜꯂꯒꯦꯀꯣ꯫ ꯃꯈꯣꯏꯒ ꯑꯗꯨꯝ ꯆꯥꯛꯈꯨꯝ ꯄꯨꯜꯂꯒ ꯂꯩꯔꯒ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯑꯝꯇ ꯉꯝꯂꯣꯏꯕ꯫ ꯌꯦꯡꯉꯣ, ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯃꯁꯨ ꯂꯩꯔꯕꯅꯤ꯫ ꯑꯩꯗꯤꯅꯦ ꯇꯨꯡꯒꯤ ꯈꯟꯗꯕ ꯌꯥꯝꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯏꯆꯦ ꯌꯥꯔꯅꯤ, ꯀꯥꯡꯍꯧꯁꯦ ꯉꯧꯁꯤꯜꯂꯒꯦ꯫ ꯋꯥꯔꯤꯗ ꯁꯨꯝ ꯃꯨꯜꯂꯒ ꯂꯩꯔꯦ ꯑꯩꯈꯣꯏꯅꯤꯗꯤ꯫ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ꯫ ꯆꯥꯛꯁꯤꯃꯗꯤ ꯅꯪꯅ ꯂꯣꯏꯁꯤꯜꯂꯛꯎꯀꯣ꯫ ꯑꯉꯥꯡꯗꯣ ꯏꯀꯨꯕꯣꯛꯅ ꯂꯧꯈꯤꯕꯅꯤ, ꯇꯨꯝꯂꯝꯕ ꯌꯥꯏ꯫ ꯑꯃꯨꯛꯇ ꯐꯃꯨꯡꯗ ꯁꯨꯝꯂꯨꯒꯦ꯫
ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯑꯗꯣ ꯅꯪ ꯑꯩꯒ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯗꯧꯕꯨꯗꯤ ꯂꯩꯔꯤꯀꯣ ꯃꯇꯥꯡ ꯆꯥꯕꯗ ꯁꯥꯁꯤ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯣ ꯍꯣꯏ ꯏꯆꯦ ꯂꯥꯏꯔꯤꯛ ꯊꯣꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯃꯗꯤ ꯈꯔ ꯆꯥꯟꯅꯩ ꯊꯕꯥꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯏꯆꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯏꯟꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥ ꯆꯥꯕ ꯍꯦꯛ ꯐꯪꯕꯗ ꯑꯩꯁꯨ ꯐꯠ ꯍꯦꯛꯇ ꯆꯣꯡꯊꯣꯛꯀꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯏꯆꯦ ꯌꯥꯏꯁꯦ ꯑꯐꯕ ꯃꯤ ꯑꯃ ꯁꯨꯡꯅꯠ ꯅꯠꯇꯦ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕꯗ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯤ ꯑꯃ ꯃꯃꯥꯡꯗ ꯑꯩꯁꯦ ꯐꯠꯇꯕ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯒꯤ ꯑꯀꯥ ꯌꯦꯡꯂꯒ ꯆꯠꯄ ꯇꯥꯏ ꯑꯩꯅꯤ ꯍꯩ ꯁꯤꯡꯗꯕ ꯌꯥꯗꯕꯅꯤ ꯑꯩ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯂꯣꯟꯅ ꯈꯟꯖꯕ ꯋꯥꯐꯝ ꯑꯃ ꯂꯩꯖꯩ ꯃꯀꯥ ꯐꯣꯡꯕ ꯅꯠꯇꯦ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯑꯐꯕ ꯁꯥꯏ ꯃꯁꯤ ꯌꯥꯏꯕ ꯌꯥꯝꯅ ꯌꯥꯖꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯤ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯊꯕꯛ ꯁꯨꯕ ꯂꯦꯞꯇꯦ ꯍꯪꯆꯤꯠꯅꯤ ꯂꯨꯍꯣꯡꯕ ꯃꯝꯂꯕꯁꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯄ ꯂꯦꯞꯇꯦ ꯂꯥꯏꯔꯤꯛꯅ ꯏꯃꯥꯅ ꯑꯣꯏꯅ ꯑꯉꯥꯡ ꯂꯧꯔꯕ꯭ꯔꯥ ꯑꯧ ꯅꯀꯨꯗꯣ ꯅꯄꯟ ꯍꯣꯏꯗ ꯆꯠꯈꯤꯕ ꯏꯁꯨ ꯑꯁꯤ ꯇꯨꯝꯂꯦꯅꯦ ꯀꯗꯥꯏ ꯏꯃꯥ ꯑꯩꯁꯨ ꯃꯨꯔꯒꯦ ꯃꯅꯦꯝꯗꯒꯤ ꯑꯉꯥꯡꯗꯨ ꯂꯧꯏ ꯏꯕꯦꯝꯍꯜꯅ ꯉꯥꯏꯈꯣꯅꯦꯍꯦ ꯏꯃꯥꯅ ꯍꯥꯟꯅꯗꯤ ꯍꯥꯏꯐꯦꯠ ꯍꯥꯏꯈꯤꯕꯅꯤ ꯖꯇ꯭ꯔꯥ ꯄꯨꯕꯁꯤ ꯅꯪꯅ ꯄꯨꯀꯣ ꯏꯃꯥ ꯑꯩꯗꯤ ꯉꯝꯃꯣꯏꯗ ꯏꯅꯥꯎꯔ ꯀꯅꯥꯅꯣꯝ ꯄꯨꯍꯜꯂꯨ ꯍꯩꯃ ꯅꯪꯕꯨ ꯀꯩꯗꯧꯏ ꯍꯥꯏꯅꯣꯅꯦ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯇꯜꯂꯦ ꯍꯥꯏꯔꯒ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯁ ꯀꯩꯅꯣꯗ ꯏꯃꯥ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕ ꯊꯕꯛ ꯑꯁꯤꯕꯨ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯖꯇ꯭ꯔꯥ ꯄꯨꯕ ꯀꯥꯏꯅ ꯍꯥꯏꯁꯤꯕꯨ ꯇꯖꯣꯞ ꯍꯦꯛꯇ ꯄꯨꯕ ꯌꯥꯕꯗꯧꯅ ꯃꯗꯨꯗ ꯁꯦꯠꯅ ꯆꯥꯅꯅꯕ ꯐꯤꯔꯣꯜ ꯐꯖꯕꯒ ꯑꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯑꯗꯨꯅ ꯑꯩꯗꯤ ꯉꯝꯃꯣꯏ ꯏꯆꯦ ꯃꯗꯨꯒꯤ ꯊꯣꯏꯗꯣꯛꯇꯦꯅꯦ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏꯗꯤꯅꯦ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯆꯠꯅꯔꯤꯕꯁꯤꯡꯁꯦ ꯑꯃꯠꯇ ꯈꯪꯂꯝꯃꯣꯏ ꯍꯣ ꯑꯩꯗꯤꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄꯒ ꯉꯝꯖꯔꯣꯏꯗ ꯀꯅꯥꯗꯅꯣꯃ ꯄꯨꯍꯜꯂꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯏꯕꯦꯝꯍꯜꯅ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯗꯤ ꯃꯥꯕꯨ ꯖꯇ꯭ꯔꯥ ꯄꯨꯍꯟꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯅꯤ ꯑꯃꯨꯛ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤꯅꯦ ꯑꯃꯨꯛ ꯋꯥ ꯌꯥꯝꯅ ꯇꯧꯏ ꯌꯥꯔꯔꯣꯏ ꯃꯁꯤꯃ ꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯖꯥꯠꯅꯣ ꯆꯥꯛꯈꯨꯝꯗꯒ ꯂꯩꯔꯤꯕ꯭ꯔꯥ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯌꯥꯅꯕ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯗꯧꯔꯤ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯏꯃꯧ ꯑꯇꯣꯝꯕꯤꯌꯥ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯅꯦ ꯏꯃꯥ ꯀꯥꯡꯉꯧꯁꯤꯗꯪ ꯃꯨꯜꯂꯒ ꯌꯥꯔꯦ ꯐꯝꯊꯗꯨꯅ ꯅꯇꯩ ꯂꯨꯍꯣꯡꯕꯒꯤꯁꯦ ꯅꯆꯦ ꯑꯩ ꯑꯁꯤꯗ ꯏꯃꯥꯅ ꯖꯇ꯭ꯔꯥ ꯄꯨꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯑꯣꯏꯅ ꯄꯨꯔꯣꯅꯦ ꯃꯁꯤꯗ ꯊꯕꯥꯁꯨ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯀꯩꯅꯣꯗ ꯏꯃꯥ ꯑꯩ ꯃꯗꯨ ꯉꯝꯃꯣꯏꯗ ꯉꯝꯗꯕ ꯌꯥꯔꯣꯏꯅꯦ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯀꯩꯅꯣꯗ ꯏꯃꯥ ꯑꯩꯉꯣꯟꯗ ꯉꯝꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯨ ꯀꯩꯅꯣ ꯀꯅꯥꯗꯅꯣꯃ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯩ ꯇꯔꯣ ꯃꯧ ꯑꯁꯤꯕꯣ ꯅꯆꯦ ꯌꯥꯏ ꯑꯁꯤꯁꯨ ꯌꯥꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯣ ꯍꯣ ꯑꯩꯗꯤ ꯉꯝꯂꯣꯏ ꯏꯃꯥ ꯖꯇ꯭ꯔꯥ ꯄꯨꯕꯗꯤ ꯄꯤꯕꯥ ꯍꯥꯟꯅ ꯄꯣꯛꯄꯅ ꯄꯨꯅꯩ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩꯗꯤ ꯏꯆꯥꯒ ꯄꯣꯛꯆꯗ꯭ꯔꯤꯗ ꯑꯗꯨꯒ ꯑꯩꯗꯤ ꯏꯁꯥ ꯁꯣꯜꯂꯤ ꯆꯦꯡ ꯄꯤꯛꯊꯅ ꯌꯥꯎꯕ ꯆꯦꯡꯐꯨ ꯑꯔꯨꯝꯕꯗꯣ ꯑꯩ ꯄꯨꯕ ꯉꯝꯃꯣꯏꯕ ꯍꯦꯔꯥ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯅꯪꯒꯤꯗꯣ ꯀꯩꯅꯣꯗ ꯏꯃꯥ ꯇꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕꯗꯨꯕꯣ ꯑꯩꯉꯝꯂꯣꯏ ꯑꯩ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ ꯀꯅꯥꯗꯅꯣ ꯍꯥꯏꯔꯨꯁꯨ ꯑꯃꯨꯛꯇ ꯌꯥꯎ ꯀꯩꯗꯧꯒꯦ ꯅꯣꯏꯕꯣ ꯑꯃꯁꯨ ꯌꯥꯗ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯍꯣ ꯏꯆꯦ ꯑꯩꯗ ꯍꯥꯏꯕꯤꯔꯨꯁꯣ ꯑꯩ ꯈꯪꯗꯦ ꯃꯅꯥ ꯇꯥꯁꯤꯟꯅꯗꯅ ꯂꯩꯈ꯭ꯔꯦ ꯏꯕꯦꯝꯍꯜ ꯊꯣꯛꯂꯛꯏ ꯀꯝꯗꯧꯅꯤ ꯈꯜꯂꯤ ꯌꯥꯔꯔꯣꯏ ꯃꯈꯣꯏꯅꯦ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯐꯠꯂꯣꯏꯗꯧꯔꯤꯗ ꯃꯧ ꯑꯅꯤꯁꯦ ꯃꯈꯣꯏ ꯑꯅꯤ ꯑꯃ ꯆꯥꯎꯊ꯭ꯔꯣꯛ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗꯨꯗ ꯃꯤꯒꯤ ꯃꯃꯧꯅ ꯖꯇ꯭ꯔꯥ ꯄꯨꯔꯦ ꯈꯜꯂꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯑꯁ ꯑꯣꯟꯊꯣꯛꯅꯅꯦ ꯐꯔꯛ ꯇꯥꯗꯧꯔꯤꯗ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯒꯗꯧꯔꯤꯕꯁꯤꯕꯣ ꯃꯊꯥ ꯁꯥꯏ ꯏꯕꯦꯝꯍꯜ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯨꯕ ꯍꯥꯏꯔꯨꯕꯅ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛꯇ ꯆꯠꯂꯒ ꯍꯥꯏꯍꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯊꯔꯣ ꯏꯅꯦ ꯂꯥꯛꯏ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯀꯩ ꯂꯩꯔꯒꯦ ꯏꯅꯦ ꯐꯝꯊꯗꯨꯅ ꯁꯨꯝꯗꯧꯕꯅꯤꯅꯦꯍꯦ ꯅꯪꯕꯨ ꯑꯆꯧꯕ ꯂꯨꯍꯣꯡꯕꯒꯤ ꯖꯇ꯭ꯔꯥ ꯄꯨꯕꯤꯅꯤꯡꯉꯥꯏ ꯂꯣꯏꯔꯣꯏꯗꯧꯔꯤꯅꯦ ꯅꯪꯅ ꯈꯔ ꯄꯨꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯏꯆꯦ ꯂꯩꯔꯤꯒ ꯊꯕꯥꯒ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯗꯨꯗꯤ ꯍꯣ ꯃꯈꯣꯏ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯂꯥꯏꯊꯣꯛꯅ ꯂꯩꯔꯨꯏꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯁꯤꯗ ꯇꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯍꯦꯔꯥ ꯏꯅꯦ ꯃꯗꯨꯕꯨ ꯌꯥꯕ ꯋꯥꯔꯗ ꯃꯌꯨꯝꯃꯛꯀꯤ ꯊꯧꯗꯣꯛꯄꯨ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒ ꯀꯌꯥ ꯃꯥꯏ ꯆꯥꯟꯅꯗꯦ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩ ꯈꯪꯉꯤ ꯑꯩꯅꯦ ꯇꯁꯦꯡꯅ ꯆꯣꯞꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯅꯪꯅ ꯈꯔ ꯄꯨꯗꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏꯅꯦ ꯏꯅꯦꯅ ꯁꯨꯛ ꯐꯖꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯗ ꯏꯅꯦ ꯍꯩ ꯑꯗꯨ ꯑꯗꯥ ꯀꯔꯤꯝꯇ ꯊꯤꯔꯅꯨ
ꯅꯪꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯕꯁꯦ ꯏꯅꯦ ꯌꯥꯝꯅ ꯍꯔꯥꯎꯏ. ꯅꯪꯒꯨꯝꯕꯤ ꯏꯃꯧ ꯅꯨꯄꯤ ꯑꯃꯇꯪꯗꯤ ꯏꯅꯦ ꯄꯥꯝꯕꯅꯤ. ꯍꯟꯗꯛ ꯂꯥꯛꯇꯧꯔꯤꯕ ꯏꯆꯦꯗꯣ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯑꯃ ꯑꯣꯏꯔꯝꯁꯅꯤꯗ ꯏꯅꯦ. ꯐꯔꯦ ꯐꯔꯦ, ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯇꯧꯔꯤꯁꯦ. ꯅꯪ ꯁꯣꯏꯔꯅꯨꯀꯣ. ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦ. ꯅꯃꯥꯗ ꯍꯥꯏꯔꯝꯒꯦꯕꯨ ꯂꯩꯕ ꯎꯗꯦ. ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯤꯅꯣ? ꯏꯅꯦ ꯆꯠꯂꯦꯀꯣ. ꯍꯥꯏꯔꯝꯗꯨꯅ ꯇꯍꯥ ꯇꯍꯥ ꯊꯣꯛꯂꯛꯏ. ꯃꯆꯥ ꯃꯃꯧꯅ ꯐꯠꯇ꯭ꯔꯒ ꯃꯤꯃꯥꯡ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯗꯧꯔꯤ. ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯃꯌꯨꯝ ꯌꯧꯔꯦ. ꯃꯈꯣꯏ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯥꯅ ꯍꯥꯏ, ꯆꯥꯔꯣ ꯆꯥꯔꯣ, ꯅꯈꯣꯏ ꯆꯥꯅꯔꯣ. ꯏꯃꯥꯗꯤ ꯏꯪꯅ ꯆꯥꯔꯒꯦ. ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯇꯧꯔꯤꯁꯦ. ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯐꯤ ꯑꯗꯨꯅ ꯍꯨꯝꯗꯨꯅ ꯍꯨꯃꯥꯡ ꯑꯗꯨ ꯀꯪꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ. ꯉꯁꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ. ꯄꯨꯡꯁꯨ ꯑꯗꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ. ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯇꯧꯅꯔꯛꯂꯦ. ꯂꯩꯔꯤꯛꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯃꯥꯗꯣ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯗꯅ ꯄꯥꯎ ꯍꯥꯏꯗꯣꯔꯛꯂꯦ. ꯄꯥꯕꯨꯡꯗꯣ ꯑꯅꯥꯕ ꯍꯧꯕ ꯃꯥꯜꯂꯦ. ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ. ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯂꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ. ꯋꯥꯐꯝ ꯑꯁꯤ ꯊꯕꯥꯅ ꯇꯥꯏ. ꯃꯊꯃꯣꯏꯗ ꯍꯥꯏꯖꯩ, ꯀꯌꯥꯗ ꯃꯆꯤꯜ ꯊꯤꯔꯤꯕ ꯅꯨꯄꯤꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤ. ꯁꯨꯋꯥꯏꯗꯤ ꯍꯥꯏꯔꯛꯇꯅ ꯅꯥꯔꯦ ꯍꯥꯏꯔꯛꯏ ꯀꯥꯏꯅ. ꯅꯥꯗꯤ ꯅꯥꯗꯅ ꯅꯪ ꯃꯉꯥꯏꯔꯦ ꯍꯩꯔꯤꯁꯦ. ꯑꯗꯨꯕꯨꯗꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯅ ꯈꯛ ꯍꯦꯜꯂꯂꯣꯏ. ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯂꯥꯛꯀꯅꯤ. ꯂꯨꯍꯣꯡꯕꯁꯤ ꯌꯥꯎꯔꯒꯅꯤ. ꯍꯌꯦꯡ ꯇꯨꯡꯗ ꯋꯥ ꯉꯥꯡꯅꯔꯛꯂꯁꯨ ꯏꯄꯥꯝꯅ ꯌꯨꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯈꯟꯕꯤꯕ ꯁꯥꯒꯅꯤ. ꯑꯗꯨꯒ ꯑꯩꯅ ꯏꯆꯦ ꯌꯥꯏꯗꯒꯤ ꯍꯦꯟꯒꯅꯤ. ꯃꯧ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯦ. ꯂꯤꯛꯂꯥꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯎ, ꯏꯆꯦꯒꯤ ꯂꯤꯛꯁꯦ ꯀꯣꯆꯤ ꯀꯣꯠꯐꯝ ꯎꯗ꯭ꯔꯦꯅꯤ. ꯑꯃꯨꯛꯇ ꯀꯣꯆꯤ ꯀꯣꯠꯂꯧꯁꯤ. ꯀꯥꯏꯅꯣ ꯏꯆꯦ? ꯇꯨ ꯁꯤꯗ ꯂꯩꯔꯤ. ꯅꯠꯇꯦꯅꯦ, ꯏꯆꯦꯒꯤ ꯂꯤꯛ ꯑꯁꯤꯕꯨ ꯐꯖꯗꯕ꯭ꯔꯣ? ꯐꯖꯩꯗ ꯏꯆꯦ. ꯑꯩꯅꯅꯦ ꯂꯨꯍꯣꯡꯕꯁꯦ ꯅꯪꯅꯕ ꯁꯥꯕꯅꯤ. ꯑꯍꯥꯟꯕ ꯁꯤꯕꯅꯤ. ꯃꯔꯤꯁꯦ ꯑꯩꯅ ꯈꯔ ꯀꯧꯍꯟꯕꯅꯤ. ꯑꯁꯥꯡꯕꯁꯨ ꯃꯌꯥꯝ ꯂꯩꯕ. ꯑꯗꯨꯗ ꯁꯤꯅꯤꯡꯗꯕ. ꯈꯧꯔꯤ ꯑꯁꯤꯗ ꯇꯞꯅꯞ ꯂꯞ ꯂꯩꯕꯁꯤꯅꯅꯦ ꯍꯦꯟꯅ ꯐꯖꯒꯨꯝ ꯇꯧꯕ. ꯐꯖꯩꯗ ꯑꯗꯨꯝ ꯏꯆꯦ. ꯃꯕꯨꯛꯅꯤꯡꯗꯗꯤ ꯍꯥꯏꯔꯤ. ꯏꯁ, ꯇꯧꯖ ꯁꯥꯏꯁꯦ. ꯃꯥꯅ ꯈꯜꯂꯤꯕꯨ ꯐꯖꯔꯕꯅꯤ ꯀꯥꯏꯅ ꯁꯤꯅꯤꯅꯦ. ꯈꯪꯏꯗꯅ. ꯑꯩꯁꯨꯅꯦ ꯈꯨꯠꯁꯥ 10ꯁꯤꯗ ꯈꯨꯗꯣꯞ 10 ꯁꯤꯒꯦ ꯇꯧꯒꯦꯕ. ꯍꯥꯏꯗꯨꯅ ꯑꯔꯩꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯊꯪ ꯃꯊꯪ ꯍꯦꯛ ꯁꯤ. ꯂꯩꯔꯤꯛꯅ ꯃꯗꯨꯕꯨ ꯎꯔꯗꯨꯅ, ꯀꯩꯅꯣꯅꯦ ꯏꯅꯥꯎ, ꯈꯨꯗꯣꯞ ꯉꯥꯛꯇ ꯉꯥꯏꯔꯤꯅꯦ ꯈꯨꯠꯁꯥ 10ꯃꯛ. ꯌꯦꯡꯕꯗ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ. ꯇꯣꯉꯥꯟ ꯇꯥꯔꯦ. ꯇꯣꯉꯥꯟꯅ ꯇꯥꯕ꯭ꯔꯥ ꯏꯆꯦ? ꯇꯥꯏ ꯇꯣꯉꯥꯟꯅ ꯇꯥꯏꯀꯣ. ꯈꯔ ꯂꯧꯊꯣꯛꯎꯗꯅ. ꯇꯣꯉꯥꯟꯅ ꯇꯥꯍꯟꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯏꯆꯦ. ꯁꯅꯥ ꯅꯨꯄꯥ ꯁꯤꯕꯗ ꯇꯣꯉꯥꯟꯅ ꯇꯥꯕꯕꯨ ꯀꯩꯅꯣ? ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯗꯨꯅ ꯂꯩꯖꯔꯝꯃꯁꯅꯤ. ꯂꯩꯔꯤꯛꯅ ꯃꯊꯃꯣꯏꯗ ꯍꯥꯏꯖꯩ. ꯁꯛꯇꯥꯁꯤꯒ ꯌꯦꯡꯉꯨ. ꯊꯤꯔꯤꯕ ꯃꯁꯛ ꯑꯁꯤꯗ. ꯃꯁꯥ ꯄꯨꯝꯕ ꯁꯅꯥꯅ ꯌꯣꯝꯂꯕꯁꯨ ꯐꯖꯧ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ. ꯏꯆꯦ ꯌꯥꯏ, ꯑꯩꯅꯦ ꯅꯥꯆꯣꯝ ꯊꯦꯠꯄ ꯀꯥꯎꯔꯝꯃꯤ. ꯑꯃꯨꯛꯇ ꯊꯦꯠꯂꯨꯒꯦ. ꯑꯩꯉꯣꯟꯗ ꯅꯥꯆꯣꯝ ꯊꯦꯠꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅꯤ. ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯊꯕꯥꯅ ꯁꯥꯎꯅꯤꯡꯅ. ꯐꯖꯔꯅꯤ. ꯃꯁꯥꯅ ꯍꯦꯛꯇ ꯊꯥꯒꯠꯆꯈꯤꯕꯒꯤ ꯋꯥꯅꯤꯅꯦ. ꯁꯤꯔꯝꯗꯥꯏꯒꯤ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯕꯗꯣ ꯃꯥꯜꯂꯗꯧꯅꯤ. ꯂꯨꯍꯣꯡꯕ ꯍꯧꯔꯦ. ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯦ. ꯃꯧ ꯃꯈꯣꯏ ꯑꯅꯤ ꯊꯪꯅꯅ ꯐꯝꯃꯤꯟꯅꯩ. ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯧ ꯃꯆꯤꯟ ꯃꯅꯥꯎꯗꯨꯅꯤ ꯍꯥꯏꯅ ꯌꯦꯡꯅꯩ. ꯅꯨꯄꯤ ꯑꯃꯅ ꯍꯥꯏ, ꯌꯦꯡꯉꯨꯅꯦꯍꯦ, ꯃꯧ ꯑꯅꯤꯃꯛꯁꯦ ꯃꯁꯛ ꯂꯣꯏ ꯐꯖꯗ꯭ꯔꯣ? ꯐꯖꯩ. ꯑꯃꯁꯤꯗꯤ ꯌꯦꯡꯉꯨꯅꯦ, ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯁꯤꯃ ꯈꯨꯗꯣꯞ ꯉꯥꯛꯇꯁꯤ. ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯤ ꯑꯣꯏꯕꯖꯥꯠꯅꯤꯀꯣ. ꯅꯨꯡꯉꯥꯏꯔꯝꯒꯅꯤꯕꯨ ꯐꯅ. ꯑꯩꯈꯣꯏ ꯊꯝꯕꯥꯜꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯦꯅꯤ. ꯁꯤꯗꯗꯤ ꯌꯦꯡꯉꯨ, ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯁꯤꯒ ꯃꯧꯄꯥꯁꯤꯡ ꯑꯁꯤꯒ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯗꯨꯅ ꯋꯥꯅ ꯂꯩꯕꯅꯤ. ꯃꯔꯥꯏꯕꯛꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯔꯕ. ꯍꯣꯏ, ꯑꯉꯥꯡꯕꯨꯗꯤ ꯈꯔ ꯑꯣꯏꯔꯤ. ꯑꯩꯅ ꯇꯥꯕꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯟꯅ ꯌꯥꯗꯦ ꯍꯥꯏ. ꯂꯩꯃꯍꯜꯅ ꯌꯥꯃꯟꯗꯕꯗꯒꯤ ꯊꯝꯕꯥꯜꯁꯨ ꯌꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯗꯨꯕꯨꯗꯤ ꯇꯥꯟꯖꯥ ꯆꯥꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛ ꯐꯪꯕ ꯅꯠꯇꯦ ꯀꯩꯅꯣ. ꯅꯨꯄꯥꯁꯤꯕꯨ ꯆꯍꯤ ꯈꯔꯗꯤ ꯂꯤꯔ ꯃꯥꯜꯂꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝꯕꯗꯤ ꯅꯠꯇꯦ. ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ. ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ. ꯃꯥꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯕꯗꯤ ꯌꯥꯔꯦ. ꯊꯝꯕꯥꯜ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯤ. ꯃꯧꯄꯥ 2 ꯂꯩ. ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯄꯅꯤ. ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯕꯦꯝꯍꯜꯅ ꯂꯩꯃꯍꯜꯗ ꯀꯟꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ. ꯁꯅꯥꯍꯟꯕꯤꯅ ꯍꯥꯏ, ꯏꯆꯦ, ꯌꯥꯗꯕꯒ ꯌꯥꯔꯣꯏꯀꯣ. ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯌꯥꯝ ꯐꯈ꯭ꯔꯕꯅꯤ. ꯑꯐꯕ ꯃꯃꯧ ꯊꯤꯔꯤꯕ. ꯏꯅꯥ ꯀꯩꯔꯥꯛꯁꯨ ꯑꯗꯨꯝ ꯈꯨꯜꯂꯤ. ꯑꯩꯈꯣꯏ ꯊꯝꯕꯥꯜꯅ ꯍꯌꯦꯡ ꯃꯈꯣꯏꯗ ꯂꯩꯔꯨꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ. ꯌꯦꯡꯉꯣ, ꯊꯕꯥꯁꯦ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯌꯥꯝ ꯋꯥꯅ ꯂꯩꯔꯤ. ꯏꯆꯦ ꯍꯥꯏꯔꯦ,
toina anaba hꯧduna ison sonna lei mahaknabudi ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯏ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯄꯥꯛ ꯍꯦꯛꯇ ꯂꯥꯛꯇꯧꯕ ꯅꯠꯇꯦ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦꯀꯣ ꯏꯆꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯌꯥꯕꯤꯗꯕ ꯌꯥꯔꯣꯏ ꯊꯝꯕꯥꯜꯅ ꯌꯥꯗꯕꯗꯨꯗꯤ ꯑꯩꯅꯁꯨ ꯍꯥꯏꯅꯒꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯂꯩꯃꯍꯜꯁꯨ ꯇꯨꯡꯒꯤ ꯈꯜꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯄꯤꯕꯥꯍꯜꯗ ꯊꯥꯖꯈꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯅꯕ ꯁꯤꯟꯈꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯁꯤꯟꯈꯤ ꯊꯝꯕꯥꯜ ꯌꯨꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯊꯝꯕꯥꯜꯅ ꯊꯕꯛ ꯇꯧꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯧ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯅꯩ ꯊꯝꯕꯥꯜ ꯏꯪ ꯇꯞꯆꯩ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯋꯥꯍꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯈꯣꯡꯊꯥꯡ ꯑꯃꯅ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯁꯛꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯑꯌꯥꯝꯕ ꯇꯧꯏ ꯂꯥꯏꯔꯤꯛꯅ ꯊꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯁꯥ ꯌꯥꯝꯅ ꯀꯣꯝꯂꯦ ꯑꯩꯁꯨ ꯀꯣꯝꯂꯦ ꯑꯩꯈꯣꯏꯅꯤꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯗ ꯑꯩꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯏꯆꯦ ꯌꯥꯏ ꯐꯝꯖꯥ ꯆꯥꯔꯒꯅꯤ ꯂꯩꯔꯤꯁꯦ ꯑꯩꯗꯤꯅꯤ ꯏꯆꯦ ꯌꯥꯏ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥꯐꯝꯗꯣ ꯀꯣꯟꯅ ꯍꯧꯗꯣꯛꯂꯁꯤꯔ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯤ ꯍꯩꯃ ꯑꯩꯗꯤ ꯑꯗꯨꯒꯤ ꯋꯥꯒꯤ ꯀꯥꯎꯒ ꯀꯥꯎꯏ ꯇꯧꯔꯤꯕꯁꯤ ꯍꯣꯏꯗ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯆꯥꯊꯣꯛꯄ ꯍꯣꯏꯅꯤ ꯍꯣꯏꯅꯤ ꯂꯥꯏꯔꯤꯛꯅ ꯇꯞꯅ ꯑꯗꯣ ꯏꯅꯥꯎ ꯑꯁꯤꯒꯤ ꯃꯧꯁꯦ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯑꯃꯨꯛꯇ ꯂꯥꯛꯅꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯏꯆꯦ ꯌꯥꯏ ꯑꯩꯒꯤꯗꯤ ꯏꯆꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯌꯥꯖꯒꯦ ꯁꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯅꯤꯗ ꯈꯔ ꯂꯩꯕꯒ ꯌꯦꯡꯉꯣ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯋꯥ ꯉꯥꯡꯂꯛꯂꯗꯕꯅꯤ ꯍꯧꯖꯤꯛꯇꯕꯨ ꯃꯇꯥ ꯇꯧꯁꯤꯟꯅꯔꯒ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯕꯒꯤ ꯋꯥꯅꯤ ꯍꯣꯏꯅꯤ ꯏꯆꯦ ꯏꯃꯥꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗ ꯋꯥ ꯀꯌꯥ ꯉꯥꯡꯂꯛꯇ꯭ꯔꯦ ꯑꯣ ꯑꯗꯨꯅꯤ ꯃꯌꯦꯛꯅ ꯑꯗꯨꯝ ꯇꯥꯛꯆꯔꯕꯅꯤ ꯑꯗꯨꯗꯤ ꯍꯦꯛꯇ ꯇꯧꯔꯁꯤꯀꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯂꯥꯏꯔꯤꯛꯅ ꯊꯝꯕꯥꯜꯗ ꯌꯦꯡꯗꯨꯅ ꯏꯪꯈꯣꯜꯗꯒꯤ ꯁꯧꯒ꯭ꯔꯤ ꯍꯦꯛꯂꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯂꯩꯍꯧꯕꯅꯤ ꯃꯌꯥꯟ ꯇꯧꯔꯒ ꯀꯥꯡꯍꯧ ꯉꯧꯁꯤ ꯊꯝꯕꯥꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯕꯛ ꯇꯧꯏ ꯏꯕꯦꯝꯍꯜ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯌꯥꯎꯏ ꯑꯩꯅ ꯋꯥ ꯉꯥꯡꯂꯣꯏ ꯍꯥꯏꯗꯨꯅ ꯉꯥꯡꯗꯕꯅꯤ ꯃꯁꯤꯒꯤ ꯃꯧ ꯑꯅꯤꯁꯦ ꯀꯩꯅꯣꯝ ꯌꯥꯝ ꯇꯧꯗꯧꯏ ꯑꯃꯨꯛꯇ ꯐꯖꯅ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯏ ꯅꯣꯡꯃ ꯑꯃꯁꯨ ꯊꯕꯥꯜꯅ ꯑꯁꯨꯝꯅ ꯊꯝꯕꯥꯜꯗ ꯍꯥꯏ ꯉꯁꯤ ꯃꯤ ꯂꯥꯛꯑꯝꯕꯒꯤ ꯂꯝꯌꯥꯏ ꯃꯪꯒꯣꯜ ꯀꯥꯏꯁꯦ ꯌꯥꯝꯅ ꯆꯥꯏ ꯐꯖꯅ ꯁꯤꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯊꯝꯕꯥꯜꯅ ꯇꯞꯅ ꯇꯞꯅ ꯍꯣꯏ ꯍꯣꯏ ꯇꯧꯒꯦ ꯃꯁꯤꯗꯤ ꯏꯕꯦꯝꯍꯜꯅ ꯇꯧꯕ ꯌꯥꯔꯣꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯦꯡꯊꯣꯔꯛꯏ ꯏꯕꯦꯝꯍꯜꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗꯅꯣ ꯃꯉꯛ ꯑꯗꯨꯅ ꯏꯟꯗꯨꯅ ꯃꯉꯣꯟꯗꯅꯤ ꯀꯩꯅꯣ ꯏꯕꯦꯝꯍꯜ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯥꯁꯤ ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯗꯤ ꯃꯥ ꯀꯩꯅꯣꯅꯦ ꯍꯦ ꯑꯗꯨꯒꯨꯝꯕ ꯂꯣꯟꯆꯠꯇꯨ ꯀꯅꯥꯅ ꯇꯥꯛꯄꯤ ꯑꯗꯨꯛ ꯌꯥꯝꯅ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛ ꯑꯁꯤ ꯅꯆꯦ ꯅꯠꯇꯕ꯭ꯔꯥ ꯀꯩꯅꯣꯅꯦ ꯏꯃꯥ ꯉꯔꯥꯡꯒꯤ ꯉꯈꯥꯁꯤꯗ ꯀꯃꯥꯏꯅ ꯑꯩꯅ ꯏꯆꯦ ꯍꯥꯏꯅ ꯀꯧꯗꯣꯏꯅꯣ ꯍꯦ ꯃꯁꯤ ꯆꯠꯅꯕꯤꯅꯤꯅꯦ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯅꯈꯥ ꯇꯥꯕ ꯑꯣꯏꯔꯕꯁꯨ ꯅꯇꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯅꯤꯅꯦ ꯅꯇꯩꯅ ꯂꯧꯕ ꯅꯨꯄꯤꯗ ꯀꯔꯤ ꯃꯤꯡꯒꯧ ꯀꯧꯅꯩ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯀꯧ ꯌꯥꯝ ꯊꯨꯅ ꯏꯆꯦ ꯍꯥꯏꯅ ꯀꯧ ꯃꯁꯤꯗ ꯊꯕꯥꯜꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏ ꯏꯃꯥꯒꯤꯁꯦ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯑꯃ ꯌꯥꯎꯅ ꯍꯥꯏꯒꯦ ꯃꯥꯏꯅꯥꯎꯅ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯏꯆꯦꯅ ꯍꯥꯏꯕ ꯇꯧꯕꯗꯅ ꯀꯔꯤꯁꯨ ꯍꯦꯛ ꯍꯥꯏꯗꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯇꯧꯕꯗꯅ ꯑꯁꯨꯝ ꯍꯦꯛꯇ ꯉꯥꯡꯖꯩꯕ ꯇꯧꯅꯨ ꯏꯃꯥ ꯅꯃꯧꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯌꯨ ꯃꯁꯤꯗ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛꯅ ꯃꯥꯕꯨ ꯄꯟꯗꯨꯅ ꯊꯕꯥꯜꯅ ꯍꯥꯏꯈꯤꯕꯗꯨꯗ ꯃꯄꯥꯜꯗ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯍꯥꯏ ꯍꯦꯉꯥꯡ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯑꯩꯒ ꯄꯛꯁꯤꯜꯂꯒ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯒꯥꯏꯗꯤ ꯌꯥꯝ ꯇꯧꯅꯨꯗ ꯃꯁꯤ ꯑꯩꯗꯣ ꯑꯣꯟꯁꯤꯜꯂꯒ ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ ꯏꯆꯦ ꯑꯩꯅ ꯇꯧꯔꯒꯅ ꯏꯃꯥꯁꯤꯅ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯗꯕ ꯑꯗꯨꯒ ꯑꯩꯅ ꯍꯦꯛ ꯇꯧꯔꯒꯅ ꯉꯥꯡꯗꯨꯒꯤ ꯑꯗꯨꯝ ꯇꯧꯕ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯏꯃꯥꯁꯤꯅ ꯃꯧ ꯃꯁꯦꯜ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯆꯞ ꯃꯥꯟꯅ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ ꯍꯥꯏꯗꯣꯏꯅꯣꯕ ꯅꯪꯅꯦ ꯌꯥꯝ ꯇꯧꯕ ꯉꯝꯂꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯅ ꯑꯉꯥꯡ ꯉꯥꯈꯥꯅꯤ ꯋꯥ ꯉꯥꯡꯕꯗ ꯇꯨꯡꯃꯥꯡ ꯌꯦꯡꯂꯒ ꯉꯥꯡꯖꯧ ꯍꯣ ꯇꯨꯡꯃꯥꯡ ꯌꯦꯡꯂꯒ ꯅꯠꯇꯦꯌꯦ ꯅꯍꯥꯛ ꯌꯦꯠꯁꯨ ꯌꯦꯡꯂꯒ ꯉꯥꯡꯖꯩꯌꯦ ꯑꯩꯗꯤ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯏꯆꯦꯗꯧꯅ ꯄꯨꯛ ꯐꯠꯇꯕꯤꯁꯨ ꯅꯠꯇꯦ ꯑꯁꯨꯝꯅ ꯋꯥ ꯀꯣꯠꯇꯨꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡ ꯀꯌꯥꯗꯨ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯋꯥꯒꯤ ꯑꯁꯨꯝꯅ ꯉꯥꯡꯖꯧꯀꯣ ꯑꯉꯥꯡ ꯅꯪ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯔꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯁꯥꯎꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯏꯕꯦꯝꯍꯜ ꯌꯥꯔꯦ ꯅꯈꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯅꯈꯣꯏ ꯑꯅꯤꯅꯦ ꯋꯥ ꯃꯈꯥ ꯁꯨꯝ ꯇꯥꯟꯅꯔꯕꯗꯤ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯅꯤ ꯑꯩꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯇꯣꯛꯅꯔꯣ ꯆꯪꯅꯔꯣ ꯏꯃꯨꯡꯗ ꯍꯦꯉꯥꯡ ꯅꯪ ꯈꯪ ꯌꯦꯡꯉꯨ ꯑꯩꯅ ꯀꯩꯗꯧꯔꯛ ꯌꯦꯡꯉꯨ ꯍꯥꯏꯔꯝꯗꯨꯅ ꯐꯠ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯕꯥꯜꯅ ꯃꯆꯤꯜ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯇꯧꯖ ꯁꯥꯏꯁꯤ ꯌꯦꯡꯉꯨꯅꯤ ꯏꯁ
ꯃꯥꯅ ꯃꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯧꯔꯤꯒꯦ? ꯍꯩ ꯌꯥꯔꯦ, ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯌꯥꯔꯦ. ꯍꯣ ꯆꯪꯖꯈꯤꯅꯤꯌꯦ. ꯐꯠ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ. ꯏꯕꯦꯝꯍꯜꯅ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯗ ꯌꯦꯡꯂꯒ ꯃꯈꯣꯏꯒ ꯑꯃꯠꯇ ꯅꯪ ꯃꯥꯟꯅꯒꯅꯨ. ꯃꯕꯨꯛ ꯐꯠꯇꯕꯅꯤ ꯑꯅꯤ ꯑꯁꯤ. ꯂꯝꯕꯥ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯃꯣꯏꯗꯤ. ꯃꯈꯣꯏꯒ ꯃꯥꯟꯅꯔꯒ ꯑꯄꯪꯕ ꯇꯥꯅꯤ. ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯈꯪꯉꯤ. ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯍꯥꯏꯅ ꯀꯧꯅꯤꯡꯗꯦ. ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯆꯦꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ. ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦꯗ ꯏꯃꯥ. ꯃꯗꯨ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯦ. ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯃꯇꯩꯅ ꯂꯧꯔꯕꯗꯤ ꯏꯆꯦ ꯍꯥꯏꯅ ꯀꯧꯕ ꯇꯥꯔꯦ. ꯑꯗꯨꯒꯅꯦ ꯅꯪ ꯃꯈꯣꯏꯅ ꯁꯤꯃ ꯇꯧ ꯑꯗꯥ ꯇꯧꯑꯣꯏꯗꯅ ꯍꯥꯏꯕꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯌꯥꯕꯗꯣ ꯉꯁꯤꯗꯒꯤ ꯇꯧꯕ ꯌꯥꯔꯣꯏ. ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯍꯜꯅꯤ. ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯪꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯊꯝꯒꯗꯕꯅꯤ. ꯅꯪꯉꯣꯟꯗ ꯑꯀꯟꯕ ꯋꯥ ꯍꯥꯏꯔꯛꯂꯕꯗꯤ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯅꯨ. ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ. ꯅꯪ ꯍꯦꯛ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯃꯅꯥꯝꯇ ꯇꯧꯗꯦ. ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ. ꯏꯃꯨꯡꯒꯤ ꯊꯕꯛꯀꯤ ꯋꯥꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯤꯗ ꯏꯃꯥ. ꯃꯗꯨ ꯌꯥꯔꯣꯏꯅꯦ. ꯇꯣꯉꯥꯟꯅ ꯆꯥꯟꯅꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯈꯣꯏꯁꯨ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯏ. ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯨꯏꯅ ꯂꯣꯏꯅꯗꯨꯅ ꯁꯝꯅꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ. ꯑꯗꯨꯅꯅꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯇꯣꯉꯥꯟꯅ ꯄꯤꯖꯈꯤꯅꯤ. ꯑꯩꯗꯤꯅꯦ ꯏꯆꯥ ꯑꯍꯜꯒ ꯂꯩꯒꯅꯤ. ꯑꯇꯣꯝꯕꯒ ꯈꯛ ꯂꯩꯔꯣꯏ. ꯍꯣꯏ ꯏꯃꯥ. ꯊꯝꯕꯥꯜꯁꯨ ꯃꯅꯦꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯣꯟꯆꯠ ꯑꯗꯨ ꯆꯠꯄ ꯍꯧꯔꯛꯂꯤ. ꯃꯉꯣꯟꯗ ꯃꯅꯥꯎ ꯑꯅꯤꯅ ꯍꯪꯒꯠꯅ ꯋꯥ ꯍꯥꯏꯕ ꯉꯥꯡꯕ ꯊꯧꯗꯥꯕ ꯉꯝꯗ꯭ꯔꯦ. ꯃꯥꯅ ꯍꯥꯏ, ꯏꯅꯥꯎ ꯊꯕꯥ, ꯏꯃꯥꯅ ꯏꯟꯁꯣꯜꯂꯒ ꯐꯥꯔꯛꯂꯤꯕ ꯉꯥ ꯃꯆꯥꯁꯤꯡꯁꯦ ꯑꯃꯨꯛꯇ ꯇꯥꯎꯊꯣꯛꯑꯣ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯊꯝꯂꯕꯗꯤ ꯁꯤꯈꯤꯕ ꯇꯥꯏ. ꯁꯤꯔꯒ ꯇꯥꯎꯔꯗꯤ ꯍꯥꯎꯔꯔꯣই, ꯃꯁꯥ ꯁꯣꯛꯀꯅꯤ. ꯏꯆꯦꯍꯜ, ꯑꯩ ꯉꯝꯂꯣꯏꯗ. ꯅꯨꯡꯊꯤꯜ ꯄꯣꯕꯣꯛꯀꯤ ꯑꯁꯨꯛ ꯁꯥꯔꯀꯥꯟꯁꯤꯗ ꯃꯩꯅꯥꯛꯇ ꯆꯪꯂꯒ ꯉꯥ ꯉꯧꯕ ꯀꯥꯏꯅ. ꯉꯝꯖꯔꯣꯏ ꯑꯩ. ꯉꯝꯗꯕ ꯌꯥꯔꯣꯏꯅꯦ. ꯑꯩꯗꯤ ꯉꯝꯂꯣꯏ ꯍꯥꯏꯕ ꯀꯩꯅꯣꯅꯦ? ꯍꯥꯏꯒꯦ ꯍꯥꯏꯔꯒꯅ ꯏꯆꯦ ꯑꯩꯗ ꯍꯥꯏꯔꯨꯁꯨ ꯑꯩꯗꯤ ꯉꯝꯃꯣꯏ. ꯑꯩ ꯃꯩꯅꯥꯛꯇ ꯍꯧꯖꯤꯛ ꯆꯪꯕ ꯉꯝꯂꯣꯏꯕ. ꯑꯩꯅ ꯑꯩꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯅꯪ ꯇꯧ ꯍꯥꯏꯔꯤꯕꯅꯤ. ꯑꯁ, ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯏꯗꯤ ꯏꯆꯦꯍꯜ. ꯐꯖꯅ ꯁꯨꯝ ꯍꯥꯏꯔꯝꯕꯗꯒꯤ ꯑꯊꯤꯕ ꯋꯥ ꯌꯥꯎꯅꯔꯛꯀꯅꯤꯀꯣ. ꯁꯥꯎꯅꯤꯡꯅ ꯍꯦꯛꯇ ꯃꯥꯁꯨ ꯑꯁꯨꯝꯅ ꯍꯥꯏ. ꯊꯝꯕꯥꯜꯅ ꯂꯥꯎꯍꯠꯂꯤ, ꯑꯩꯁꯤ ꯀꯅꯥꯅꯣ? ꯅꯆꯦꯅ ꯍꯥꯏꯕ ꯋꯥꯗ ꯑꯗꯨꯛ ꯌꯥꯝꯅ ꯍꯤꯛꯇꯣꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯍꯦꯔ ꯏꯆꯦꯍꯜ, ꯃꯤꯡꯒꯧꯅ ꯌꯥꯗꯕꯒꯤ ꯑꯗꯨ ꯏꯆꯦꯍꯜ ꯍꯥꯏꯅ ꯀꯧꯕꯁꯤꯗ ꯌꯥꯝ ꯂꯤꯈꯠꯂꯤꯕ꯭ꯔꯣ? ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯍꯜꯂꯤꯕꯁꯦ ꯆꯍꯤ 3-4ꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. ꯅꯆꯤꯜꯗꯤ ꯌꯥꯝꯅ ꯈꯨꯝꯅꯨ. ꯏꯃꯥ ꯇꯥꯔꯕꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ. ꯏꯃꯥ ꯀꯥꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯉꯥꯁꯦ ꯇꯥꯎꯊꯣꯛꯎꯁꯣ. ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯕ, ꯑꯩ ꯉꯝꯂꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ. ꯊꯝꯕꯥꯜꯁꯨ ꯁꯥꯎꯕ ꯑꯃ ꯌꯥꯎꯅ ꯃꯇꯤꯡ ꯐꯨꯗꯣꯛꯇꯨꯅ, ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯧꯗꯕ ꯌꯥꯔꯣꯏ. ꯊꯣꯛꯂꯛꯑꯣ. ꯏꯃꯨꯡꯗ ꯆꯪꯈꯤꯕꯅ ꯀꯥꯟꯅꯔꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯥꯁꯨ ꯇꯥꯟꯅꯩ. ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ, ꯂꯥꯛꯑꯣ, ꯍꯥꯏꯔꯤꯕꯁꯤ ꯇꯧꯔꯨ ꯂꯥꯛꯑꯣꯕ. ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯇꯨꯅ, ꯀꯩꯅꯣ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩ. ꯑꯁ, ꯁꯨꯃꯥꯏꯅ ꯀꯥꯏꯗꯤ ꯌꯥꯝ ꯇꯧꯔꯛꯀꯅꯨꯗ. ꯀꯌꯥ ꯅꯥꯇꯩ ꯆꯥꯅꯔꯣꯏ. ꯀꯌꯥ ꯅꯥꯇꯩ ꯆꯥꯅꯔꯣꯏꯗꯤ ꯀꯩꯅꯣ? ꯅꯁꯝꯕꯗꯣ ꯍꯦꯛꯇ ꯐꯣꯏꯗꯧꯔꯤꯕ ꯑꯩꯗꯤ. ꯏꯁ, ꯐꯣꯏꯔꯣꯅꯦ, ꯐꯣꯏꯔꯣꯁꯦ. ꯊꯕꯥꯁꯨ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯗꯨꯅ ꯍꯦꯛꯇ ꯃꯁꯝ ꯐꯣꯏꯒꯦ ꯇꯧꯏ. ꯃꯁꯤꯗ ꯊꯝꯕꯥꯜꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯊꯥꯖꯤꯜꯂꯤ. ꯑꯗꯨꯒ ꯍꯥꯏ, ꯈꯪꯕ꯭ꯔꯥ, ꯑꯉꯥꯡ ꯅꯪ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯑꯩꯕꯣ? ꯂꯥꯎ, ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯌꯥꯝ ꯊꯨꯅ ꯇꯧꯒꯗꯕꯅꯤ. ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯤꯡꯁꯤꯜꯂꯤ. ꯑꯗꯨꯒ ꯋꯥ ꯈꯔ ꯉꯥꯡꯂꯝꯂꯒ ꯃꯄꯥꯜꯗ ꯊꯣꯛꯈꯤ. ꯊꯕꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ. ꯈꯪꯅꯤꯗꯅ, ꯅꯪꯒꯤꯁꯨ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ. ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ. ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅ ꯑꯩꯕꯨ ꯍꯦꯛꯇ. ꯁꯥꯎꯅꯤꯡꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯉꯥꯗꯨ ꯇꯥꯎꯅꯕ ꯍꯣꯠꯅꯩ. ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯤ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯕꯅ ꯂꯣꯏꯔꯤ. ꯄꯦꯜꯂꯤꯗ, ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯃꯥꯏꯁꯦ ꯉꯥꯡꯁꯪ ꯉꯥꯡꯉꯝꯃꯅꯤ. ꯃꯑꯣꯡ ꯀꯥꯏꯗꯤ ꯍꯥꯟꯅ ꯌꯥꯝ ꯐꯕꯒ ꯁꯥꯔꯝꯃꯤ. ꯑꯗꯨꯒ ꯊꯣꯛ ꯂꯥꯎꯅ ꯑꯣꯟꯈꯠꯂꯒ ꯑꯩꯒꯤ ꯃꯥꯌꯣꯛꯇꯒ ꯂꯩꯔꯛꯏꯕ. ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ. ꯀꯂꯛꯇꯨꯝ ꯍꯦꯛ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯗꯤ. ꯈꯔ ꯌꯥꯝꯅ ꯂꯥꯛꯅꯔꯕꯗꯤ ꯐꯅꯤ. ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯤ. ꯊꯝꯕꯥꯜꯅ ꯂꯥꯏꯔꯤꯛꯇ ꯍꯥꯏ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯤꯃꯗꯤ ꯅꯪꯅ ꯊꯣꯡꯂꯣ. ꯏꯗꯪ ꯏꯔꯣꯜꯂꯣ. ꯉꯁꯥꯏ ꯊꯕꯥꯅ ꯉꯥ ꯇꯥꯎꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯆꯥꯅꯕ. ꯏꯆꯦꯍꯜ, ꯑꯩꯗꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯂꯔꯣꯏ. ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯒꯦꯅꯦ? ꯏꯁꯥꯁꯤ ꯌꯥꯝꯅ ꯁꯣꯟꯊꯩꯌꯦ. ꯑꯗꯨꯒ ꯑꯉꯥꯡꯁꯤꯁꯨ ꯃꯁꯥꯁꯤ ꯁꯥꯎꯕꯨꯝ ꯇꯧꯕ. ꯀꯩꯅꯣꯗ, ꯄꯥꯕꯨꯡꯅ ꯍꯧꯖꯤꯛꯇ ꯑꯉꯥꯡꯗꯨ ꯄꯝꯈꯤꯕ ꯃꯥꯜꯂꯤ. ꯀꯩꯁꯨ ꯇꯧꯈꯤꯗꯕ ꯃꯥꯜꯂꯤꯗ. ꯀꯩꯅꯣꯗ, ꯏꯆꯥꯒꯤ ꯑꯅꯥꯕꯕꯨ ꯃꯃꯥ ꯑꯩꯅ ꯈꯪꯗꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯅ ꯂꯣꯏꯅ ꯈꯪꯂꯒ ꯂꯩꯒꯗ꯭ꯔꯣ? ꯑꯗꯨꯏꯁꯨ ꯌꯥꯅꯤ. ꯑꯩ ꯂꯧꯔꯁꯨ ꯑꯉꯥꯡꯗꯨ ꯂꯧꯒꯦ. ꯆꯥꯛꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯊꯣꯡꯉꯨ. ꯏꯆꯦꯒꯤꯁꯤꯗꯤ ꯆꯥꯛ ꯊꯣꯡꯕ ꯇꯟꯕꯒꯤ ꯃꯑꯣꯡ ꯃꯥꯟꯁꯤꯜꯂꯦꯗ. ꯀꯩꯑꯕ? ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ? ꯍꯣ, ꯆꯥꯛ ꯊꯣꯡꯕ ꯇꯟꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯍꯥꯏꯕ. ꯅꯪ ꯑꯔꯦꯝꯕꯗ ꯈꯨꯄꯥꯛ ꯆꯥꯅꯤ. ꯅꯪꯗꯧꯅ ꯑꯩꯁꯦ ꯅꯇꯟꯇꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ? ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯣꯠꯅꯔꯛꯈꯤ. ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯕ ꯌꯥꯏ. ꯌꯨꯝꯒꯤ ꯑꯁꯤꯒꯨꯝꯕ ꯀꯨꯞꯅꯣꯝ ꯈꯔ ꯍꯣꯠꯅꯕꯗ ꯋꯥꯏ ꯀꯥꯏꯅ ꯍꯥꯏꯕꯤꯗꯧꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ.
ꯑꯗꯨꯏꯗꯤ ꯀꯣꯛ ꯇꯧꯕꯤꯔꯣꯗꯅ ꯀꯩꯒꯤꯅꯣ ꯇꯧꯗ꯭ꯔꯤꯕꯗꯤ ꯍꯦ ꯅꯆꯤꯟꯗꯣ ꯈꯨꯝꯒꯅꯨꯅꯦ ꯅꯆꯤꯟꯗꯣ ꯈꯨꯝꯅꯕꯗ ꯍꯥꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯅꯦ ꯉꯥꯡꯂꯤꯕꯁꯤ ꯇꯥꯎꯅꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯒ ꯅꯈꯣꯏꯅ ꯐꯝꯖꯥ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯈꯣꯏꯅꯤꯕꯨ ꯏꯃꯥꯅ ꯇꯣꯉꯥꯟ ꯍꯦꯛ ꯄꯤꯖꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯅꯤꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯁ ꯑꯉꯥꯡꯅ ꯁꯨꯛ ꯌꯥꯝꯅ ꯑꯣꯛ ꯑꯄꯥ ꯁꯥꯕꯁꯤꯕꯨ ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯦ ꯑꯉꯥꯡꯅ ꯄꯥꯜꯂꯕ ꯀꯩꯅꯣ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯁꯣꯏꯔꯣꯏ ꯁꯥꯎ ꯀꯅꯥꯗ ꯅꯪꯅ ꯍꯥꯏꯁꯦ ꯍꯥ ꯅꯪ ꯈꯨꯄꯥꯛ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯦꯔꯥ ꯆꯨꯝꯅ ꯆꯨꯝꯅꯒꯤ ꯋꯥ ꯍꯥꯏꯌꯨ ꯈꯨꯠ ꯁꯥ ꯌꯥꯎꯕꯒꯤ ꯋꯥ ꯀꯥꯏꯅ ꯀꯌꯥꯝ ꯀꯜꯂꯒꯦ ꯅꯪꯕꯣ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯍꯟꯗꯛꯃꯨꯛꯇꯤ ꯊꯝꯕꯥꯜꯅ ꯈꯪꯁꯥꯎ ꯁꯥꯎꯅ ꯂꯥꯏꯔꯤꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯥꯖꯤꯜꯂꯒ ꯉꯝꯂꯕꯗꯤ ꯅꯈꯨꯠ ꯍꯜꯂꯧꯅꯤ ꯑꯩꯁꯦ ꯅꯇꯩꯅ ꯂꯧꯔꯤꯕ ꯅꯆꯦꯟ ꯑꯁꯨꯛ ꯌꯥꯝꯅ ꯊꯛꯈꯥ ꯅꯥꯏꯗꯕ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯅꯪꯁꯨ ꯌꯦꯡꯉꯨ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨ ꯐꯨꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯤ ꯃꯁꯤꯗ ꯊꯝꯕꯥꯜꯅ ꯂꯥꯏꯔꯤꯛꯀꯤ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯔꯒ ꯍꯦꯛꯇ ꯂꯩꯊꯦꯛꯏ ꯊꯛꯈꯥ ꯅꯥꯏꯕ ꯈꯔ ꯇꯝ ꯑꯌꯣ ꯅꯥꯕꯅ ꯂꯣꯏꯔꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯐꯠ ꯊꯥꯗꯣꯛꯇꯨꯅ ꯃꯑꯣꯡ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯅꯕ ꯍꯣꯠꯅꯧ ꯈꯪꯂꯕ꯭ꯔꯥ ꯌꯥꯝ ꯊꯨꯅ ꯆꯥꯛ ꯊꯣꯡꯉꯨꯁꯨ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯑꯁꯤꯒꯨꯝꯕ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯕꯦꯝꯍꯜ ꯃꯊꯃꯣꯏꯅ ꯄꯦꯟꯖꯩ ꯑꯩꯒꯤ ꯏꯃꯧ ꯑꯍꯜ ꯇꯅꯤ ꯅꯨꯄꯤ ꯊꯣꯛꯄ ꯂꯝꯍꯦꯟꯕꯤ ꯑꯅꯤꯁꯦ ꯋꯥꯔꯛꯄꯤꯅꯕ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦꯗꯅ ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯔꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯃꯍꯥꯛꯅ ꯊꯣꯡꯕ ꯇꯥꯏ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯊꯃꯣꯏꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤꯕꯅꯤ ꯃꯇꯥꯡ ꯆꯥꯕ ꯃꯇꯝ ꯑꯃ ꯁꯤꯡꯗꯨꯅ ꯂꯩꯔꯤ ꯊꯕꯥꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯦ ꯏꯆꯦ ꯌꯥꯏ ꯆꯥꯛ ꯊꯣꯡꯉꯤꯔꯅꯦ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯈꯨꯝꯂꯛꯇꯤ ꯀꯩꯅꯣ ꯋꯥꯒ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯌꯥꯏ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯉꯁꯥꯏꯒꯤ ꯈꯨꯄꯥꯛꯇꯣ ꯍꯥꯎꯕ꯭ꯔꯣ ꯍꯦꯉꯥꯡ ꯎꯁꯤꯠꯇꯕ ꯇꯧ ꯋꯥ ꯑꯃꯁꯨꯝ ꯍꯥꯏꯕꯤꯒꯦ ꯇꯧꯕꯅꯤꯗ ꯂꯥꯛꯂꯤꯕ ꯏꯆꯦꯍꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯦꯟꯖꯤꯟꯕ ꯈꯛ ꯉꯝꯂꯣꯏ ꯑꯩꯗꯤ ꯃꯈꯥ ꯊꯥꯕ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯂꯩꯖꯔꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯉꯣꯟda ꯐꯠꯇ ꯂꯧꯁꯤꯡꯁꯨ ꯍꯥꯏꯕꯤꯔꯅꯨ ꯑꯗꯨꯒ ꯏꯆꯦꯁꯨ ꯋꯥꯈꯜ ꯇꯥꯍꯧ ꯆꯠꯍꯧꯔꯣ ꯊꯨꯅ ꯅꯪ ꯆꯠꯍꯧꯔꯣ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯅꯅꯝꯃꯗꯣ ꯇꯠꯄ ꯃꯈꯩ ꯐꯨꯕꯤꯔꯗꯤ ꯑꯩꯗꯤ ꯁꯨꯈꯥꯝ ꯈꯥꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯂꯩꯔꯤꯛ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯗꯨꯅ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯝꯃꯤ ꯃꯆꯦ ꯑꯍꯜꯒꯤ ꯐꯤ ꯐꯅꯦꯛ ꯑꯍꯟꯕ ꯈꯔ ꯃꯈꯨꯠꯇ ꯀꯥꯇꯤ ꯑꯃ ꯄꯥꯏꯗꯨꯅ ꯆꯞꯊꯠꯂꯝꯃꯤ ꯃꯇꯧ ꯑꯁꯤꯕꯨ ꯈꯪꯂꯤꯕ ꯊꯕꯥꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯉꯝꯃꯤ ꯌꯥꯝꯅ ꯉꯝꯃꯤ ꯐꯠꯇ ꯂꯧꯁꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯕ ꯖꯥꯠꯅꯤꯀꯣ ꯉꯁꯤꯗꯤ ꯈꯪ ꯃꯤ ꯑꯃ ꯃꯄꯥꯝ ꯌꯧꯕ ꯁꯣꯏꯔꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯩꯔꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯆꯥꯗꯣ ꯍꯥꯏ ꯏꯅꯥꯎ ꯅꯪ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯈꯣꯏꯗ ꯑꯝꯇ ꯍꯥꯏꯗꯣꯛꯀꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯁꯅꯥ ꯄꯤꯒꯦ ꯁꯦꯜꯁꯨ ꯄꯤꯒꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯗꯕ ꯇꯧꯅꯨ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯄꯤꯒꯦ ꯃꯁꯤꯃꯇꯪꯗꯤ ꯅꯪ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯀꯩꯒꯤꯅꯣ ꯏꯆꯦ ꯌꯥꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤꯕꯣ ꯑꯩꯕꯨꯁꯨ ꯄꯨꯛ ꯐꯠꯇꯕ ꯏꯆꯦꯅ ꯇꯝꯕꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯁꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯥꯎ ꯍꯣ ꯏꯆꯦꯍꯜ ꯀꯩꯗꯧꯔꯦ ꯊꯝꯕꯥꯜꯁꯨ ꯆꯪꯂꯛꯏ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏ ꯇꯨ ꯌꯦꯡꯕꯤꯌꯨ ꯏꯆꯦ ꯌꯥꯏꯅ ꯃꯈꯨꯠꯇ ꯀꯥꯇꯤ ꯄꯥꯏꯔꯒ ꯏꯆꯦꯍꯜꯒꯤ ꯐꯤ ꯐꯅꯦꯛ ꯑꯍꯟꯕꯁꯦ ꯆꯞꯊꯠꯂꯤꯕꯅꯤ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯌꯦꯡ ꯂꯩꯔꯤꯛꯅ ꯏꯆꯦꯍꯜ ꯑꯩ ꯂꯥꯜꯂꯤ ꯏꯆꯦꯍꯜ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏ ꯏꯕꯦꯝꯍꯜꯁꯨ ꯆꯪꯂꯛꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯎꯔꯗꯨꯅ ꯃꯧ ꯌꯥꯏꯃ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯆꯦꯍꯜ ꯑꯁꯤꯅ ꯀꯔꯤ ꯀꯥꯏꯕꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯅꯪꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯏꯃꯥ ꯅꯃꯧ ꯂꯥꯜꯂꯤ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ ꯏꯕꯦꯝꯍꯜꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯕ ꯅꯠꯇꯦ ꯅꯆꯦꯍꯜꯗ ꯍꯥꯏ ꯂꯥꯏꯔꯤꯛꯅ ꯃꯆꯦꯍꯜꯒꯤ ꯃꯈꯣꯡꯗ ꯇꯨꯗꯨꯅ ꯃꯤꯠꯀꯤ ꯄꯤꯒ ꯂꯣꯏꯅꯅ ꯍꯥꯏ ꯏꯆꯦꯍꯜ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯅꯥꯎ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯑꯄꯤꯛꯄ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯕꯨ ꯆꯨꯞꯊꯣꯛꯄꯤꯕꯒꯤ ꯇꯥꯟꯖꯥꯗꯨꯃꯇꯪ ꯏꯆꯦꯍꯜꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯇꯧꯔꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯅꯥꯎ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯕꯁꯤꯗ ꯊꯝꯕꯥꯜꯅ ꯇꯞꯅ ꯏꯆꯦꯅ ꯉꯥꯡꯄꯤꯔꯕꯅꯤ ꯌꯥꯔꯦꯁꯦ ꯍꯧꯒꯠꯂꯨ ꯍꯥꯏꯗꯨꯅ ꯍꯧꯒꯠꯄꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯅꯨ ꯑꯩꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯈꯥ ꯊꯥꯕ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯆꯠꯅꯕꯤꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯑꯍꯜ ꯑꯣꯏꯕ ꯇꯥꯏ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯀꯌꯥꯁꯨ ꯂꯩꯔꯝꯒꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯁꯤ ꯃꯧ ꯑꯍꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯑꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯊꯃꯣꯏꯕꯨ ꯄꯦꯜꯍꯟꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯃ ꯁꯤꯟꯕ ꯊꯨꯡꯅ ꯀꯜꯂꯛꯅꯍꯜꯂꯁꯤ ꯂꯥꯏꯔꯤꯛꯀ ꯊꯕꯥꯒꯅ ꯏꯆꯦꯍꯜ ꯑꯁꯨꯝꯅ ꯃꯧ ꯑꯅꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯧ ꯑꯍꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ